Assalamualaikum warahmatullahi wabarakatuh. Handak aikoi indigenous ki haibadi Yelhoumee ki matangda aikoi ki lamdam Manipur asida yamna kanna heated debate tauba haitare social media singda. Aduga mari lenana ngasi aihakna Quran amasung hadith tagi Islam dharma ki matangda kari hai haibadu mayam taminasi. Yelhoumee ki wahong khatanatuna furup Kanglup amasung Shagei gi matangda khoi irang sagatliba ihau sagatliba si matangda kari hai haibdo amung yengminasi haibadi Shagei gi ihau nattraga yek salai bo hairo yek ki hairo amasung Yelhoumee gi wakhlun si sagatliba sing asi tasena mang takna bagi masi potlam sing neba hari wakhlun sing asina myobi khunaida achauba saithing bijon lakreba maleng yampham kayada layam latpa amasung prakiti khurumbadagi horakpadagina thagonaraga makhal kyagi wakhaluna saphongkhreba mong kayada Yelhoumee gi matangda hojik matamdadi aikoina khangi masi racism xenophobia supremacism amadi militarism makhogi awab militarism gi khogi makhogi awab bi mot pot amane mayam singsina hariba singasina aikogi pokhaleba khoi miyoibada khunaida asigumba puru amana amadagi aikogi helien ta chawi haina muknarakpa racism nattraga khoi xenophobia haibadi aikoina atupa kanglup sinung siraktaba atupa kanglup sipamakaba aikoina hangoirakpa kirakpa adagi supremacism haibadi ai thak amana amadagi hedeng wangi ai mangondagi de aikoina furup sin hena phai natra makhoi furup sin aikoida heli haibagi waklon haibna chingba amade hana sunabagi military yobo khulai parakpa amana namhanaba honabada political dominance oiraga kangkhong chairakpa asina chingba kaya mathorai masigi amotpa maithong du aikoida hojik onsilai masina kai aikoida mak piri ha matamda maside amaka kai thokhal ha matamda prejudice adagi bigotry adagi discrimination amasung hingsa ge moong kaya mathorai masina sumaka prejudice haibadi aikoina wakhal sagatlaga bhab sanaraga wakhal sanara sagatlaga aikoi higai wa kaunaraga amaga nungsinadana be hotnarakpa adagi bigotry maram jadana manga kanba mana khalibuduna chummitta khanba adagi discrimination haibadi amna amabu hanthana khanba asina chingba kaya ama tholai aduga Allahna masing matang aikoida kai tambigi hai matamda wayel chumnaba hai just oi by koidi madu takpi ba kariguma justice chumna wakhal chumba wayel chumba tarabadi mi chapmana mi yeng amadi yeng kaneba ate miyoba singi makhoi dharma nattraga furup nattraga kanglup nattraga horupam thak nattraga saktakta khenaba kaimde thamdi Islam da hari basi kaimde khenaba thamdana akhoi wayel chumba taiba maramde Allahna Quran da asumna takpi sura marisuba ayat chamagu kuntra magana chapter 4 verse number 135 surah Al-Nisa ko bojuda asumna hai he thājabasing oiyu nakhoy achumba wāyelbu yokkhatpa sākhising Allāhgidamak maduna māyokta oiraphaoda nasāmakki nattraga napā namāgi amasung mari-matāgi mahākna oirabasu ïnāk khunba nattraga lairaba maramde Allahna hena maru oibani makhoi anidagi nasāgi apambagi tung in-ganu nakhoy wayel chumba haibadu oinaba aduga karigumba nakhoina Jaban lai thatlaba nattraga jaban pidunaba lai thoklabadi khangu tasenamak Allahadi matam khudingda nakhoybu nakhoina toribudugi pau phanglibani ayat asina aikoida tambi Quran gi wafam asina khoi takpi bajude ipa ima laitala khoi anangba laitala pasha paiba adagi aigi michang oibya ba aigi thina ba yekna ba jat tongan ba adu karinta laiti wayel chumna leppada Allāhgidamakta sini adu taragde khoi amada discrimination tawroi amana khoi bigotry leiroi ama khoi yengthinaroi Yelhoumee adu da kan da kaimde khoi dum khenaroi Shagei gi Phurupki khoi Yelhoumee gi khak wakhal khanbana amarom dana khoi kakthatleba sangsarsi yanarba wayel pathap singdo akhoi universal standard of law justice to adu khoina adu delete tawre eba adu gi mayokta la eba aikoina Yelhoumee gi wakhal lak matamda aikoina Shagei gi wakhal lak matamda tribalism gi wakhal lak matamda makhoina prithibisi thugai
ꯈꯨꯗꯣꯡꯆꯥꯕꯗ ꯃꯥꯏ ꯈꯨꯗꯣꯡꯆꯥꯕꯗ ꯄ꯭ꯔꯤꯊꯤꯕꯤꯁꯤ ꯊꯨꯒꯥꯏ ꯈꯥꯏꯕꯨꯡ ꯅꯥꯏꯅ ꯑꯗꯨꯒ ꯐꯨꯔꯨꯞ ꯃꯥꯟꯅꯕꯁꯤꯡꯗꯨꯕꯨ ꯈꯨꯗꯣꯡ ꯆꯥꯍꯜꯂꯤ ꯑꯗꯨꯒ ꯍꯧꯔꯛꯐꯝ ꯇꯤꯟꯅꯗꯕ ꯑꯃꯁꯨꯡ ꯃꯥꯟꯅꯗꯕ ꯑꯇꯣꯞꯄ ꯀꯥꯡꯕꯨꯗꯨꯅ ꯐꯠꯇꯕ ꯑꯀꯤꯕ ꯑꯣꯏꯅ ꯎꯍꯜꯂꯦꯕ ꯑꯗꯨꯃꯛꯅꯦꯕ ꯑꯩꯈꯣꯏ ꯉꯁꯤ ꯃꯅꯤꯄꯨꯔ ꯁꯃꯥꯖꯇ ꯇꯧꯔꯤꯕꯁꯦ ꯃꯈꯣꯏꯅ ꯍꯥꯏꯒꯅꯤ ꯐꯨꯔꯨꯞ ꯇꯤꯟꯅꯕ ꯍꯧꯔꯛꯐꯝ ꯄꯨꯟꯕꯗꯣ ꯑꯇꯣꯞꯄ ꯑꯃꯗꯨꯅ ꯃꯈꯣꯏꯒꯤ ꯄꯨꯟꯁꯤꯗ ꯆꯩꯊꯦꯡ ꯄꯤꯔꯦꯅ ꯃꯈꯣꯏꯒꯤ ꯆꯥꯛꯊꯥꯛ ꯃꯨꯜꯂꯦ ꯃꯈꯣꯏꯒꯤ ꯂꯝ ꯃꯨꯜꯂꯦ ꯃꯈꯣꯏꯒꯤ ꯅꯨꯄꯤ ꯑꯉꯥꯡ ꯃꯨꯜꯂꯦ ꯃꯈꯣꯏꯅ ꯇꯥꯁꯜꯂꯛꯇꯅ ꯑꯩꯈꯣꯏꯒꯤ ꯂꯩꯐꯝ ꯂꯩꯔꯛꯇ꯭ꯔꯦ ꯑꯩꯈꯣꯏ ꯃꯨꯠꯈꯤꯗꯧꯔꯦ ꯍꯥꯏꯕꯗꯨ ꯃꯈꯣꯏꯗ ꯑꯀꯤ ꯄꯪꯐꯥꯎꯗ ꯐꯥꯎꯍꯜꯂꯦꯕ ꯃꯁꯥꯗ ꯁꯩꯇꯥꯟꯅ ꯃꯈꯣꯏꯗ ꯇꯣꯡꯈ꯭ꯔꯦꯕ ꯑꯗꯨꯒ ꯃꯈꯣꯏꯗ ꯐꯤꯔꯥꯜ ꯑꯃ ꯄꯥꯏꯗꯨꯅ ꯂꯥꯎꯋꯦꯕ ꯀꯔꯝꯕ ꯐꯤꯔꯥꯜ ꯑꯩꯒꯤ ꯐꯨꯔꯨꯞ ꯅꯠꯇ꯭ꯔꯒ ꯂꯩꯄꯥꯛ ꯂꯥꯟꯒꯦꯔꯥ ꯆꯨꯝꯒꯦꯔꯥ ꯀꯥꯏꯅ ꯁꯨꯃꯥꯏꯅ ꯍꯥꯏꯕꯗꯤ ꯃꯈꯣꯏꯒꯤ ꯐꯨꯔꯨꯞ ꯅꯨꯡꯁꯤꯕꯗꯒꯤ ꯑꯇꯣꯞꯄꯕꯨ ꯇꯨꯀꯠꯆꯕꯗꯒꯤ ꯃꯈꯣꯏꯕꯨ ꯃꯗꯨꯅ ꯔꯦꯁꯅꯦꯂꯥꯏꯁ ꯑꯣꯏꯍꯟꯈ꯭ꯔꯦꯕ ꯑꯗꯨꯒ ꯆꯨꯝꯍꯟꯈ꯭ꯔꯦꯕ ꯑꯟꯖꯁꯇꯤꯐꯥꯏꯕꯜ ꯑꯣꯏꯕꯗꯣ ꯆꯨꯝꯗꯕ ꯄꯣꯠ ꯑꯗꯨ ꯃꯣꯏꯅ ꯆꯨꯝꯍꯟꯈ꯭ꯔꯦꯕ ꯃꯈꯣꯏꯒꯤ ꯐꯨꯔꯨꯞꯇꯨꯅ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯜꯂꯤ ꯍꯥꯏꯅ ꯈꯟꯕꯗꯒꯤ ꯑꯇꯣꯞꯄ ꯐꯨꯔꯨꯞ ꯂꯥꯟꯖꯗꯕ ꯆꯞ ꯃꯥꯟꯅꯕ ꯃꯤꯑꯣꯏꯕ ꯑꯣꯏꯕꯗꯣ ꯑꯗꯨ ꯃꯤꯑꯣꯏꯕ ꯑꯣꯏꯅ ꯎꯈꯤꯗ꯭ꯔꯦꯕ ꯈꯨꯗꯝ ꯑꯣꯏꯅ ꯍꯟꯗꯛ ꯐꯦꯁꯕꯨꯛ ꯄꯦꯖ ꯀꯌꯥꯗ ꯑꯩꯈꯣꯏ ꯃꯤꯡ ꯑꯣꯏꯅ ꯄꯜꯂꯕꯗ ꯑꯩ ꯃꯤꯡꯗꯤ ꯇꯁꯦꯡꯅ ꯄꯟꯅꯤꯡꯗꯕꯅꯤ ꯑꯗꯨꯒ ꯃꯈꯣꯏꯅ ꯄꯜꯍꯟꯕꯅꯤ ꯍꯥꯏꯇꯥꯔꯦ ꯍꯥꯎꯃꯤ ꯐꯦꯗꯔꯦꯁꯟꯒꯤ ꯃꯈꯣꯏ ꯖꯗꯨꯃꯅꯤꯅ ꯑꯗꯒꯤ ꯑꯇꯣꯞꯄ ꯃꯣꯏꯒꯤ ꯁꯣꯁꯤꯌꯦꯜ ꯃꯦꯗꯤꯌꯥꯗ ꯆꯥꯏꯊꯣꯔꯛꯏꯕ ꯚꯥꯏꯔꯦꯜ ꯑꯣꯏꯕꯁꯤꯡꯁꯦ ꯑꯗꯩ KKL ꯒꯥꯏꯅ ꯑꯩꯈꯣꯏ ꯀꯪꯂꯩꯄꯥꯛ ꯀꯜꯕ ꯂꯨꯞ ꯀꯥꯏꯅ KKL ꯒꯥꯏꯁꯦ ꯑꯩꯈꯣꯏꯒꯤ ꯈ꯭ꯔꯤꯁꯇꯤꯌꯟꯗꯁꯨ ꯂꯩꯔꯝꯃꯦ ꯀꯨ ꯀ꯭ꯂꯥꯛꯁ ꯀ꯭ꯂꯥꯟ ꯀꯥꯏꯅꯀꯣ ꯀꯤ ꯑꯗꯨꯒꯤꯗꯣ ꯅꯤꯡꯁꯤꯡꯉꯀꯥꯟꯗ ꯑꯗ ꯉꯁꯥꯏꯒꯤ ꯑꯗꯨꯒꯤ ꯇꯥꯏꯞꯇ ꯑꯩꯈꯣꯏꯒꯤ ꯃꯥꯒꯤ ꯖꯥꯇꯤ ꯃꯥꯒꯤ ꯐꯨꯔꯨꯞ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯜꯂꯤꯅ ꯊꯣꯛꯂꯛꯄꯗꯣ ꯑꯗꯨꯒꯨꯝꯕ ꯃꯌꯥꯝ ꯑꯃ ꯊꯣꯛꯂꯛꯄꯗꯒꯤ ꯐꯦꯁꯕꯨꯛꯁꯤꯗ ꯀꯃꯦꯟꯗꯒ ꯋꯥꯏ ꯆꯥꯏꯌꯦꯕ ꯑꯩꯈꯣꯏ ꯃꯩꯇꯩ ꯃꯁꯦꯟꯅ ꯈꯔ ꯌꯦꯡꯅꯁꯤ ꯀꯩꯗꯧꯔꯒꯦ ꯑꯗꯒꯤ ꯖꯗꯨꯃꯅꯤꯒ ꯍꯥꯏꯌꯦꯕꯀꯣ ꯀꯝꯃꯨꯅꯦꯟ ꯑꯣꯏꯗ꯭ꯔꯗꯤ ꯃꯁꯥꯒꯤ ꯐꯨꯔꯨꯞꯇꯨ ꯃꯨꯠꯀꯗꯕꯅꯤ ꯀꯥꯏꯅ ꯀꯝꯃꯨꯅꯦꯟ ꯑꯣꯏꯕꯁꯤ ꯑꯩꯒꯤ ꯖꯥꯇꯤ ꯑꯩꯒꯤ ꯐꯨꯔꯨꯞꯇꯨ ꯅꯨꯡꯁꯤꯕꯒꯤꯅꯤ ꯑꯩꯒꯤ ꯐꯨꯔꯨꯞꯇꯨ ꯅꯨꯡꯁꯤꯕꯒꯤꯅꯤꯅ ꯍꯥꯏꯌꯦꯕ ꯑꯗ ꯁꯤꯒꯨꯝꯕ ꯀꯃꯦꯟꯁꯤꯡꯁꯤꯅ ꯉꯁꯥꯏꯒꯤ ꯃꯥꯁꯦꯁꯇ ꯑꯩꯈꯣꯏꯒꯤ ꯁꯣꯁꯤꯌꯦꯜ ꯃꯦꯗꯤꯌꯥꯗ ꯁꯨꯝ ꯉꯥꯡꯉꯛꯄꯗ ꯑꯩꯈꯣꯏꯒꯤ ꯃꯥꯏꯟꯁꯦꯠ ꯑꯃ ꯀ꯭ꯔꯤꯌꯦꯠ ꯇꯧꯋꯦꯕ ꯃꯥꯁꯦꯁꯇ ꯀꯔꯤꯅ ꯃꯥꯒꯤ ꯐꯨꯔꯨꯞꯇꯨꯅ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯜꯂꯤ ꯑꯇꯣꯞꯄ ꯐꯨꯔꯨꯞꯇꯨ ꯑꯗꯨꯗꯤ ꯃꯥꯅ ꯇꯨꯡꯒꯣꯏꯅꯔꯛꯑꯦꯕꯀꯣ ꯇꯨꯡꯒꯣꯏꯅꯍꯜꯂꯦꯕ ꯑꯩꯈꯣꯏꯒꯤ ꯆꯝꯖꯕ ꯄ꯭ꯔꯖꯥ ꯃꯌꯥꯝꯗꯨꯗꯤꯀꯣ ꯃꯥꯒꯤ ꯋꯥꯍꯩꯗꯨ ꯇꯥꯔꯒ ꯑꯗꯨꯅ ꯀꯔꯤꯒꯨꯝꯕ ꯑꯔꯥꯟꯕ ꯇꯧꯔꯕꯁꯨ ꯃꯈꯣꯏꯒꯤ ꯐꯨꯔꯨꯞꯅꯤ ꯍꯥꯏꯗꯨꯅ ꯈꯔ ꯌꯦꯡꯅꯁꯤ ꯍꯥꯏꯗꯨꯅ ꯑꯁꯨꯝꯅ ꯀꯃꯦꯟꯗ ꯄꯤꯅ ꯈꯜꯂꯛꯑꯦꯕ ꯑꯔꯥꯟꯕ ꯀꯌꯥ ꯀꯟꯈꯠꯍꯜꯂꯤ ꯑꯃꯁꯨꯡ ꯈꯨꯟꯅꯥꯏꯗ ꯑꯃꯣꯠꯄ ꯁꯟꯗꯣꯛ ꯄꯦꯡꯒꯠꯍꯜꯂꯤ ꯑꯁꯤꯒꯨꯝꯕ ꯁꯥꯒꯩꯒꯤ ꯌꯦꯛꯀꯤ ꯌꯦꯜꯍꯧꯃꯤꯒꯤ ꯋꯥꯈꯜꯂꯣꯟ ꯁꯥꯒꯠꯄꯅ ꯃꯁꯥꯒꯤ ꯀꯅꯥ ꯑꯃꯕꯨ ꯅꯨꯡꯁꯤꯕ ꯍꯥꯏꯕꯁꯦ ꯃꯁꯥꯒꯤ ꯁꯥꯒꯩꯕꯨ ꯃꯁꯥꯒꯤ ꯖꯥꯠꯄꯨ ꯃꯁꯥꯒꯤ ꯙꯔꯃꯕꯨ ꯃꯁꯥꯒꯤ ꯐꯨꯔꯨꯞꯄꯨ ꯅꯨꯡꯁꯤꯕ ꯍꯥꯏꯕꯁꯦ ꯈꯪꯉꯦꯕ ꯍꯧꯅ ꯁꯥꯅꯦꯕ ꯃꯤꯑꯣꯏꯕ ꯑꯃꯒꯤ ꯑꯣꯏꯅ ꯑꯃꯁꯨꯡ ꯐꯖꯕ ꯁꯥꯖꯠꯅꯦꯕ ꯃꯁꯤ ꯃꯥꯒꯤ ꯁꯥꯒꯩꯕꯨ ꯃꯥꯒꯤ ꯐꯨꯔꯨꯞꯄꯨ ꯅꯨꯡꯁꯤꯕ ꯍꯥꯏꯕꯁꯦ ꯃꯥꯒꯤ ꯌꯦꯜꯍꯧꯃꯤꯕꯨ ꯅꯨꯡꯁꯤꯕ ꯍꯥꯏꯕꯁꯦ ꯀꯔꯤꯒꯨꯝꯕ ꯃꯁꯤꯅ ꯑꯐꯕ ꯊꯕꯛꯁꯤꯡꯗ ꯆꯤꯡꯕ ꯑꯣꯏꯔꯒꯗꯤ ꯑꯐꯕ ꯊꯕꯛꯁꯤꯡꯗꯨ ꯑꯣꯏꯔꯗꯤ ꯃꯥꯒꯤ ꯁꯥꯒꯩꯗꯨ ꯅꯨꯡꯁꯤꯕꯗꯨ ꯀꯥꯏꯗꯦ ꯃꯥꯒꯤ ꯖꯥꯠꯇꯨ ꯅꯨꯡꯁꯤꯕꯗꯨ ꯀꯥꯏꯗꯦ ꯃꯥꯒꯤ ꯌꯦꯛ ꯁꯂꯥꯏꯕꯨ ꯅꯨꯡꯁꯤꯕꯗꯨ ꯀꯥꯏꯗꯦ ꯃꯥꯒꯤ ꯌꯦꯜꯍꯧꯃꯤꯒꯤ ꯀꯥꯡꯂꯨꯞꯇꯨ ꯅꯨꯡꯁꯤꯕꯗꯨ ꯀꯥꯏꯗꯦꯕ ꯑꯗꯨꯕꯨ ꯑꯁꯤꯒꯨꯝꯕ ꯅꯨꯡꯁꯤꯕꯁꯤꯅ ꯋꯥꯌꯦꯜ ꯆꯨꯝꯕ ꯑꯃꯁꯨꯡ ꯑꯆꯨꯝꯕ ꯌꯣꯟꯊꯣꯛꯀꯗꯕ ꯑꯣꯏꯔꯕꯗꯤ ꯃꯗꯨ ꯊꯥꯒꯠꯅꯉꯥꯏ ꯅꯠꯇꯦ ꯀꯔꯤꯒꯨꯝꯕ ꯃꯈꯜ ꯑꯃꯠꯇꯗ ꯃꯗꯨ ꯐꯠꯇꯦ ꯊꯤꯡꯒꯗꯕꯅꯤ ꯑꯩꯈꯣꯏꯒꯤ ꯀꯨꯔꯥꯟꯗ ꯑꯩꯈꯣꯏꯒꯤ ꯍꯗꯤꯁ ꯁꯨꯅꯟ Ibn Ma ꯍꯗꯤꯁ ꯅꯝꯕꯔ 3949ꯗ ꯑꯁꯨꯝꯅ ꯇꯝꯕꯤ ꯑꯩꯈꯣꯏ Allahgi Rasulꯒꯤ ꯋꯥꯐꯝ ꯑꯃꯅ ꯄꯥꯎꯗꯝꯃꯤ ꯀꯩ ꯍꯥꯏꯒꯦ ꯀꯥꯟꯗ ꯅꯨꯄꯥ ꯑꯃꯅ ꯁꯨꯃꯥꯏꯅ ꯋꯥꯔꯤ ꯂꯤ Wathila ibn Al-Asqana ꯃꯥꯅ ꯀꯩ ꯍꯥꯏ ꯑꯩꯅ ꯍꯥꯏꯈꯤ Hae Allahgi Rasul Muhammad sallallahu alaihi wasallam mi amana mahakki furuppu nungsibasi kanglupki oiba kobra haina hangkiyeba aluda prophet Muhammad nasuna khumkiyeba natti adubu masi furupki amada kanglupki haibadudi aranba sagotpaduneba aigi aranba ai muslim ne masu muslim ne duna magi maasi huralamme maitai pot natra man pot hural maduna ma kankhatsi asa akoi muslim asene kankhatsi hagadi madudi akoi jati masene akoi lan akoi gi sagai masene adu akoi gi yelhoumee masene ba kankhatpa taragadi madu aranbaneba as prophet Muhammad thingeba afabadda kankhatpadi yaeba afabad haibadi magi justice phangna bonabda magi akoi magi fazaba magi achumba aduda sagutpa yaeba aduda amtani miyoibagi amtani adu ngasai akoi aranbada kankhatpa tarde tribalism laeba adu akoi gi yelhoumee gi ofhamsi laeba adu furuk gi ofhamsi laeba sagai gi ofhamsi laeba adu targadi samaj makani society makani adu sagai sumutkani plus dharma sumutkani Shagei Phurupki Ihou haibase wahanthokta Islamna kakkhre khwaidagi akhanba wahayda Shagei Phurupki wakhalon sakatpa haibase mittangbada tunginbagi makhal amaneba masida thājabasingduna apangba mayachattabana punsida khungphamnabaneba masi Nabi Muhammad sallallahu alaihi wasallam gi mamangda Arab tamizingna amamba kumjada haibadi jahiliyata dark
ki matamda tawramba thabuk sing aduneba akhoi na masigum hojik mu taw ta gadi masi adum 7th century da maning khan bugum baneba Jundab ibn Abdullah nasuna pagdami hadith number akhoi hadith sahih muslim ki hadith number 1850 da Allahgi Rasulna hairami kanagumna sagai gi Phurupki ki thabak sing da barton tawraba aduga masigi mitang magi phiral paidona masi mising kawringai da hatkraba mahākna jahilat sikrabani dar esa sikrabani Islam da sibna treba adugam kasu musna khoi hadith amna sulai akhoi Abu Dawud hadith number 5121 da Phurupki sagai gi Ihou da kawriba singdu gi manungda sagatliba singdu Allah bu thājabasing singdu mandu oi Allah bu thājabasing singdu mandu oitrena maramdi Allahna thājabasing da tambi achumba ngangba aduga dharma phambainaba achumba sagatpagi mahutta mahaki kangbuni hajuna arama kangkhatliba misakto sibada guha manungda misakto sibada guha manungda tasingraba asiba ut amagumneba adubu madudon mamaida yanduna singkhatpagi pangkhakneba ut adu ada haina nabi Muhammad sum tambiyama hadith number 3670 musnad ahmad tagini sigi pap sida takraba sagai gi Phurupki Ihou sagatliba mahak ado thupchin khre ut amasung guha manung da siduna tasin khibagum mahak ke pap chen bhakchang duna guha du hu kahalleba hu kahalani adu laikai du pumba manghalane amurom dana laikai gi mi singna khangba tai yamna phattaba mafam dugi amasung makhogi ising thanaba dudagi mahak ki sadong du lakthokpa lakpa akan manam thibado maduda mkhoi madudi mkhoi kai akai orak aneba manam dudagi patlapun labu ut amagum itihas pumbada aikhoina ujakreba Phurupki amasung sagai gi hana suna khiba paktakna otna khiba amasung toratum hana khiba sagai gi amasung Phurupki Ihou sakat pasida khenaba kaya gi mawong lei adu wakhalon di amatani sagai gi Ihou haubasingna Phurupki maramda chummi maram chai hairabadi madu awang mathaki igi marigi Phurupna henna phai haina khangnabaduni kariguma Phurupki Ihou haubasingna makhoi masagi chatnabi sing sina henna phai atai sing makhoi gi chatnabi duna khudum changadabani hairabadi adu erabdi madu cultural racism kawi dharma masamak lana misuse to bi uhan bi sagai gi Phurupki Ihou sakatpa wakhalonda karigumba dharma sibu human right makhaibu thugaibada chumhanbada sijanarbadi natraga atopa Phurupta otpagi amasung lana tawibada chumnaba maram la justify tonaba tawbutarabdi madusu karisunate dharma tonganbagi yengthibana tana habadi religious racism adu laane mako adumapu Islam tambibadi aikhoina miyoba kudimak chap manaba miyengdune picture nonjana chatpa aduga Allah da sinnaba wāyelgidamakta aikoi yengnaba phawbasu makhoigi hingbagi haksing phangba tai masig matangda Allah na aikoi da khanghanbi nabi Musa alayhi salam gi haibadi Moses ki wari ama maana soidana soidoktana jip macha amabu hatluba Moses na thamoi sokna nungai khidi aduga Allah da marangidamak changjakhiba Egypt ki Pharaoh na matamda Israel masa singbu otpi nei biribani binai on thambiribani hat piribani papok makya hat pigrine ba adabu haribi Egypt masa do gi mayokta hingsa gi thabak tawba yadeba mahaki mi singna Moses ki kangbu singbu miot minai da thambirabasu adi mohta Moses na soiduna Egypt masa mana hat khibdo adi maktama la lan jagren changjaiba mana kasu haideba makhoi mina ai Pharaoh gi mina Egypt ki mina ai gi mi ma hat ot nei bin hat kre aduna ma hat pa kasu kaide ma dakalti kana adugum kam kam hod pokhiteba adi motama la lan jagren changjaiba pasi Quran gi sura 19 chapter 28 ayat number 35 amasung 30 tagi yaubani sura al-Qasas sagai gi amadi Phurupki nattraga Yelhoumee gi Ihou sagatpasing gi kalon amadi atopa Phurup tuma chatnabi dharma nattraga miyoi kanglo amabu punna iduna maral sibasu yadeba sibudu bane khogi sagai gi Phurupki nattraga khogi culture Yelhoumee gi matangda haiba taragadi Yelhoumee gi Phurupki se sakatpase man iraga magi dharma dun khwaidi hena phai khwaidi chumi ibud kamuduneba man chaliba nat mai chaliba culture atopa culture gi khwaidi hena wangin khanbuduneba
ꯃꯈꯣꯏꯅ ꯆꯩꯒꯅꯤ ꯍꯨꯟꯒꯅꯤ ꯃꯤꯑꯣꯏ ꯈꯔꯒꯤ ꯐꯨꯔꯨꯞ ꯑꯃꯕꯨ ꯃꯁꯤꯒꯤ ꯐꯠꯇꯕ ꯈꯨꯗꯝꯁꯤꯡꯕꯨ ꯁꯤꯖꯤꯟꯅꯗꯨꯅ ꯃꯈꯣꯏꯅ ꯑꯩꯈꯣꯏꯒꯤ ꯃꯥꯅ ꯄꯥꯝꯗꯕ ꯐꯨꯔꯨꯞ ꯌꯦꯡꯊꯤꯕ ꯐꯨꯔꯨꯞ ꯃꯥꯅ ꯍꯟꯊꯅ ꯈꯟꯕ ꯐꯨꯔꯨꯞꯇꯨꯅ ꯑꯗꯨꯒꯤ ꯃꯤꯑꯣꯏ ꯈꯔꯅ ꯐꯠꯇꯕ ꯇꯧꯕꯗꯨ ꯑꯗꯨ ꯐꯨꯔꯨꯞꯇꯨꯃꯒꯤ ꯃꯥꯅ ꯉꯥꯡꯒꯅꯦꯕ ꯐꯨꯔꯨꯞꯇꯨꯃꯒꯤ ꯃꯥꯅ ꯆꯩꯒꯅꯦꯕ ꯙꯔꯃꯗꯨꯒꯤ ꯀꯥꯡꯂꯨꯞꯇꯨꯃ ꯄꯨꯔꯥ ꯍꯨꯟꯒꯅꯦꯕ ꯃꯁꯤꯁꯤ ꯕꯤꯒꯣꯠꯅꯦ ꯃꯁꯤꯅ ꯇꯥꯛꯑꯕꯅꯦ ꯔꯦꯁꯤꯖꯝꯅꯦꯕ ꯃꯁꯤꯅ ꯇꯥꯛꯑꯕꯅꯦꯕ ꯑꯩꯈꯣꯏꯒꯤ ꯄꯨꯂꯞ ꯄꯨꯟꯅ ꯑꯩꯈꯣꯏꯒꯤ ꯂꯥꯟꯕꯒꯤ ꯑꯣꯏꯅ ꯎꯍꯟꯕꯁꯦ ꯑꯗꯨꯕꯨ ꯑꯜꯂꯥꯍꯒꯤ ꯔꯁꯨꯜꯅ ꯄ꯭ꯔꯣꯐꯦꯠ ꯃꯨꯍꯝꯃꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯇꯁꯦꯡꯅ ꯃꯤꯁꯤꯡꯒꯤ ꯃꯅꯨꯡꯗ ꯑꯆꯧꯕ ꯆꯤꯟꯊꯤꯕ ꯃꯍꯥꯛ ꯑꯗꯨꯗꯤ ꯑꯇꯣꯞꯄ ꯀꯅꯥ ꯑꯃꯕꯨ ꯐꯠꯇꯅ ꯉꯥꯡꯕꯗꯨꯅꯦꯕ ꯃꯍꯥꯛꯀꯤ ꯁꯥꯒꯩꯗꯨꯃ ꯄꯨꯟꯅ ꯍꯨꯟꯗꯨꯅ Sunan Ibn Ma hadith number 3761 masi akhoi muslim singdasu loin tawnarebne akhoi isadasu akhoi hariba isadasu punamaktasu akhoi masi miyebani dum ngangna yawe as ifamdu yam fatamne as inkai bamdi yam fatamne as moinam yam fatamne as adugi sagai yam mera idam fatamne ha kana mi fatakana pura prop sagai chaiba masi akhoi isadasu loin yaw thoibani ko masi de akhoi himin akhoi ngang tho masi bu khoina tawduna bhotna si rasulgi प्रथाप तंबीब कना गाना बहुत असे मधु अखोई फत्तब क्वाइ चिंथीबि कवे ना सुन हाइबिख्रे अदु अखोइना करिगुम मी अमा फत्तबदगी मीदुगी सगै फुरुप्तुमा पुन्ना चैरबा अमसुंग हुल्लबदि मधु कलेक्टिव गिल्ट कवेबा कलेक्टिवली खुना मीदु पुलप पुन्ना कोइन चैबा और कलेक्टिव गिल्ट अब तार कलेक्टिव पनिशमेंट गी पीबा ताबाने कलेक्टिव पनिशमेंट गी फमला आनेबा अदु सगै दुमगी मी अमना रानबा अम तौबदा सगै दुम चेन थबा हाइबिस मसान तार आनेबा अदु सगै दुगी खुन चेन थबगी वखलोंद वा हाइ तागदे ट्राइबलिज्म गी वखन खुन चेन तार कदे खुगी येलहोमी गी मदुगी येलहोमी अदु कांगबुदु अदु फुरुप्तु गी होइना खल तार कदे मागी मीदुना फत्तबा अखोइ सगै दुम चेन थना ngangamen सगै दुम चेन थना खुन क्रिटिसाइज तोरमेना चै खुन हुल्लमेना अदुगी सगै दु अफबा मीदु अखोइ अदु खुन फैन उरोइबा अदुगा माग माना सगै सिंगदो अदु अखोइन फुबतु हामदन अखोइ मिनुंगसि पोअरोइबा ममदे अखोइन असंग अम्मा साइगी एक्स कौबा अमा हारिबा सगै दुगी एक्स कौबा नुपा फत्तबा तौगिबदुगना मरम बरगा अदु हारिबा सगै दुम पुन अखोइना हुनख्रमेना ngangramenा अदु सेम अदु सगै दुगी मानबा अतोप्पा वाइ कौबा नुपा दो फुब काना अखोइ मिनुंगसि पोअरोइबा मसिनि मियोबेगी अखोइ ब्रेन सि वर्क तौबसे अदुना फत्ते मसि तौरदबने अन कलेक्टिव अदुन मसि इस्लाम तंबीदे अदु मरमदि कना कना मी अमन तव बोतो मी खुदिमक्ता दायित्व लेतेबा मपान तव पोतो मचागी दायित्व लेतेबा मचान तव बोतो मपाइन दायित्व लेतेबा मपान से हाइदु मचान सिल्लोय मचान से हाइदु मचा ममानस मपान सिल्लोयबा मसा मसाई दायित्वने मसि कुरान दलान सुमन तंबी सूरा चैप्टर नंबर 6 सूरा तौसुबा आयत 164 हाइदि वर्स नंबर 164 दा करिन हाइ तानसिनबा लेते हाइदि मरान लंगसिनबा लेतेबा थवाय अमतरा मसागी मायokta ना पोलुम सिंग पूरीबा अमतना पूरोय पोलुम अतोप्पा अमगी अदुने अदुगा अमकसु अल्लाहगी रसूल प्रोफेट मुहम्मद सुन हाय सुनन अल-Nisa hadith 4131 दा करियना मी कना अमबु चैराक बिबि यारोय महाके मप्पा नत्रगा मतलब नाउन तौबा अरानबा अमगी अना अदुना मरमदना सगैगी फुरुप्की इहौ सगतपसिदि मिलिटेंट टेररिस्ट सिंगी वफमनेबा सम समना हायबदा इस्लाम दा याद सगैगी फुरुप्की अमसुंग येलहोमीगी इहौ सगतुना अतोप्पा कंगलुप अमदि फुरुप्सिंग तोंगान थैदोकना होतनकपा अखोइ पुलप पुनम यूनिवर्सल ब्रदरहुड इमा आमजे मचानी मपा आमजे मचानी हाइबगी वखलोंदो थुगारकपने मियोबसे खाइबम तानम होतनकपा पुन लेमिनरका अखोइ थुगारकपने मसि कै कौ हाइकान इंग्लिश सकना हाउस डिवाइडेड कयबा युम पुन लेमिनबा इमुंग डिवाइड तौनरकपा युम अचौबु युमजाव अमदा चाखुम अनि थो अहुम थोरक पाइबसे किंगडम अहुम सारक सेमक पाइबसे निंथो अहुम पलक पाइबसे यम फजेबा पोने हाउस डिवाइडेड स्टेट हाउस डिवाइडेड नेशन हाबदु अरकनेबा अनु चखपम मै हाल सुनबा थोरकपनतना कुरान न तंबी मियोय पुनमक से मपा ममा अमगी मसानी हेना हरफम अमतनी मान थाजबा मान यानिंग यानिंगदम तो गांदबने अखो इस्लाम तंबी बदे यूनिवर्सल ब्रदरहुड थाजयबा कोसे करी अदुगी यूनिवर्सल ब्रदरहुड अदुगी मतंगदा कुरान दा सुन हायबा चैप्टर नंबर 49 वर्स नंबर 12 सूरा अल-हुजुरत हे मियोयबा तसेंगनमक अखोइना सेमखिबनी nakhoybu nipa ama amasung nupi amadagi adaga ohen bikhibani nakhoybu kangluk amasung furup nakhoi amana amabu sak khangjanaba yanaba tasenamak Allahgi manakta nakhoi khwaidagi ikai khumningai oibududi nakhoi manundagi khwaidagi henna punya leibuduni
dharma phambainabdu dharma leibduni tasenama Allah di khangbani pau phangbani sini Allah na haidase ana akhoi mas Allah na akhoi bu tribe khaido iba amasung nation khaido iba jati khaido iba phurup kanglup na thami bese amana amabu yang thinangai amana amabu hunnangagi ngan ngai natte ba amana amabu sakhang na bare recognize to ngai damak ne sakta ngai damak ne identity gi damak ne ba amakasola na Quran takpi aikusi mapa mama amte khorok pamne arop pam amte gine ba nipa am nupi am ti kosi chai thorak pane ba kosi spread out torok pane ba prithvi sida aduna aikoise to mena hain le ngang no dabni adu amakaso Quran tambi phurup amabu not no dabni kang not no dabni mi amabu chai thang no dabni ngang no dabni hain no dabni ba aran wa madu Quran hari ba sukse number 49 verse number 11 da mukhai he thājabasing not no dabni mi kanglu amana to ba kanglu amabu oiyu nakhoy na hena pharamba makhoidagi makhoiduna hena pharamba makhoidagi nattraga nupising na atop nupising bo oiyu makhoiduna hena pharamba makhoidagi adaga nakhoy na sel ikaiba pinoidabani nattraga na kaunoidabani amana amapu phattaba mingau singna phattabani haiba indaba haiba phattabani haiba indaba haiba mingse thājarba matungda phattabani haiba indaba haibase haiba ming haibase ko ada phattaba haiba koi mi maming da koi nickname ko base phattaba ne ba kana gomna ningam na hanjalak adu yorabdi makhoi do aram to basing ne ba ara koina aduni siri kalan takpir chi koina mamana koin to rob so ngang rob so hain rob so ala maputai bung sim mapuda akoi among hanna onjin jaba tai ba ko lan jarure haina adune akoi amana ma bun nungsi chan himina na ngai tang Quran takpi akoi si amaga ikai pino dabuni amana ma bo koi nickname koraga sinaraga no thiru dabuni adu kanglo amabu hena phain har dabni mi amabu hena phai apse magi dharma chinba magi phajaba magi lamda chajat daneba magi Shagei na magi yeksalaina magi phurupna mahaki nation lebak na mak Yelhoumee duna natteba alai mnak ta wang ba bisi mi bege amakasu Quran do ke chapter number 49 al-Hujurat tugi ayat 30 sumna takpi karina wakhal sakatna ba bahamna wakhal sakatna ba bigotry le tawdana ba racism le tana ba he thājabasing thado bahama sakatpa wakhal sakatpa thado wakhal sakatpa yamba tasenamak wakhal sakatpa kharade pa ne ba paulo na thiraga tamna gano nattraga mitung du wangang ba tawgano nakhoy karna kharagi pamgodra nakhoy kana gumba amage sira machimanaw gi sadong chaba soidanamak nakhoy na madu tukachagmani kiyu Allahbu tasenamak Allah di ningamdana hanjan jarakpabu yabibani kanbi hebani masini Allah tambirse haibada ekoi amaga sinadaba amana thina nganaba chainaba aidagi akhoi ba masagalaga akhoi pangan masing hengidure adagi pangan adu tawre ada tawre adagi maitai adu tawre ada tawre haum adu tawre ada tawre adagi asumba singang no dem han dem ne muslim sing na so akhoi ithodi kan hapkana achumba pauji sandekpa lagi le pausi punggudu ya honaba akhoi sandokpa se akhoi ithawni masigumba kan da akhoi lautu naraga nganaraga manghal wedane mata manghal dabani akhoi ithawsi kan hapkanda akhirat ki punsi de hing akhoi adugi sina matu punsi ki akhoi janatale nangai damakta akhoi hilakpan dunia se akhoi lamjan tanam lakpani adu hari basi da maile na akhoi bu akhoi hak akhoi right ching adu akhoi manghan de patte madi matung adu so koi tawdam aduna akhoi na mi ma bahal tan na bahot na dabni Quran sandona sandona bahot na dabni Quran gi lepaw si thungana bahot na dabni adu makhoi ta khangang dabni masi akhoi gi dharmana tambi Quran tambi masini akhoi da adugumba jati amada phuru amada akhoi patta wakhal thamde tawde madu tawdo lana thingi habado aduna ngasi gi matang asida akhoi matang ase ai saida losinjarage